ब्रेक मतुंगदा तराम नोक्सरी निंगोल सिंह इसागी पोथोक सिंह खुदोन तंबियु महेश्वर थौनाजम हयेंग यांगै गी निनी पानब निंगोल चाकौब नुमित लंदम सिद नुंसी चानबा तंगदु लैताबा हंजिलपु ओरसनु हायबगा लोनेना पिबा सिंह निंगोल सिंह अचम खुदोल पोट पीबदा इसागी इरमदमगी पोथोक सिंह खुदोल तंबगी चनबी थमलसी हायना RPIA मणिपुर स्टेट कमिटी की प्रेसिडेंट महेश्वर थौनाजम फुंगदोरली हयेंग पांगथोकदोरिबा निंगोल चाकौब कुमैगा मरी लैनना वाफम असी महांगना मणिपुर की मियामदा फोंदोकलदुना हाय चही अमगी हियांगैगी निनी पानबा नुमित मणिपुर खक्त नतना मालेमगी मफम सिंगदा लैरिबा मणिपुरी सिंगना खुंदाबा मफम खुदिंगदा पांगथोकनरिबा कुमै असिना निंगोल अमसुंग पिबा सिंगी मरक्ता लैनरिबा नुंसी मरी हेना चसिलहनबगा लोइनना लैबाक पुंबदा नुंसी चानबा अमसुंग तंगदु लैताबा हंजिलपा ओरसनु हायरे असम राइफल्स अरुणाचल प्रदेश उल्फा की केदर हाथखरे अरुणाचल प्रदेश की नमसाई डिस्ट्रिक्ट की मफम खुथोनबगी थौदोक्ता असम राइफल्स की खुद यूनाइटेड लिबरेशन फ्रंट ऑफ असम उल्फा इंडिपेंडेंट की केदर सिरे मंगोंदगी आइस के राइफल हैंड ग्रेनेड बैग रिकवर तौरे हारी रिलीफ कैंप तक कुइना लेहलक IDP सिंह मरक्ता वाखल की लाइना मायोनब मियोसिंग मसिंग यामना यावरक्लब्रा सिंगनरे होजी मखा ताब पाउ पिजरी मे 2019 कुकी लमेन तुएनब सिंगना मखोगी खुलाई पाइबा टेरोरिस्ट सिंगा खुसमनदुना मणिपुरदगी सेपरेट एडमिनिस्ट्रेशन लौगनी हाइबगी डिमांड तौरदुना चथरखिबा तमथिरबा लालसिगे वारोइसिन हौजिक चाही अनि मखाई फाजिल कदौरबा फावबदा मणिपुर अमसु यूनियन लाइंगाना पुरक्तुना रिलीफ कैंप चंजफम लौरलिबा मियोइसिंगबु मसा मसागी मयुमदा हंजिलहनबा ngamdaba amasung chingtam anigi marakta mahouksagumna changna thokna tauba yadriba phibam asidagi lala si horokpadagi pausi asina lanjena rakhiba miyoisinga mathang mathang unaduna makhoina thengnarakpa khudongchadaba thodousingi paudam sing khomjenduna miyamda hakthengnaba paudamgi makhada tamduna lakpagi makha tarpada more khunau laikai वार्ड नंबर 9 दगी लांजेलक्तुना लांगोल की नेशनल गेम्स विलेज साबा अल्टरनेटिव हाउसिंग कॉम्प्लेक्स हांग रिलीफ कैंप चंजफम लौरक्लिबा मसागी चई 34 सूरब नावरेम नावबीग उनदन वारी सानब होनरुबदा मा निंथिजना वारी वताई साब ngamlamdabadagi मा की मचानुपाना पाउसी एसिदा मका ताना हाय अया की पाबुंग असि लालसिना मरम मोरगा मिमानद्रबा मियोय अमगुम मसा अदुकी मतिक सोंदुना लेरे हानदी लालसिगी ममांगदा मांग मसा मौ कलमी मेसिन सिजनदुना फी फावबा तुबा ngamlami आइगी पाबुंग हक्सांगदा हौजिक ओरकलिबा फिबम सिंग असिगी टेक्सा कनाना पुबिगदौरिबनो हंलक्की लालसी लोसिंदुना युमयुमदा हजलबा फावबदा आइगी पाबुंग अनाबा असिदी अदुमक लोइनरगा लैरगनि खलुबदा अदुगी मतिक पेंदबा फावरे लांजेनरक्पा इकोई कुद्रिंगैगी मतमददी अना एक फनले यावरबसु मतेंग कया पांगबिरमी हिदाक लांगथक्तगी हौरगा लैंगांगनसु अंगम मतेंग पांगबिरमी अदुबु हौजिक रिलीफ कैंप चंगफम लौरक्पा चई हेन अनि हेंजिलक्लबा मतम सिददी चाद थक्तबा यादबा अनाबगी हिदाक फावबा इसाना सुजन नोमजदुना सेल तालगा लैदुना आइगी पाबुंगदा पिजबगी फिवमदा लैरे पुनमासी थोकलबसु हौजिकती आइखोय अहेनबा करिसु पामजद्रे वारबसु वाना अमसुंग अनाबा लोइनरबसु इसागी हानगी युमदुदा मणिपुर लैंगांगना अथु मतमदा हंजलहनबिदुना इंगना सिंगना महौसागुम निंगतमना लैबा पुंसी महिंगदु पामले हायना फोंदोरखी मणिपुर की महेरोय लुपसिंग ngasi पांगथोकदोरिबा निंगोन चाकौबगी याइफा पाउजेल पिनरकली हियांगै की निनी पानबा हियंग सगोल सेन नुमिसिदा पांगथोकदोरिबा निंगोन चाकौबगी थौरमगा मरी लैनना मणिपुर की तोंगान तोंगानबा महेरोय लुपसिंग याइफा पाउजेल पिरकली डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसांग की प्रेसिडेंट मयंगबम सोमोरजित मितेगी चेरोलमदा कंगलै सिविलाइजेशन की सिंबल निंगोन चाकौबगी असेंबा नुंगी वाहनथोक यावबा अमदी अखोगी सेमिलोन की युमफम थोनबा थौरम अमा उहेलसी हायना फोंदोरकली
Amarom the World Manipur Students Union MSU Headquarter Assistant Publicity and Information Secretary Ngangom Nihen gi Chirolamana Hayang Hyanga gi Nini Panba Ningol Singi Khwadagi Nungairba Kumai Ningol Sakobonumina Ire Lakpada Ire Park Iramdam Sida Kunda Leta Minariba Puruk Kudimaki Ningol Singama the Malemgi Mapam Kayada Kunda Duna Lariba Manipuri Ningol Singi Mapamda Mahiro Singi Apun Balup MSU Mayai Sangna Tamoy Goiba Asing Sibaga Loina Yai Paujel Pirli Hosimakata Marixumba Pau Sing Pijari Filmmaker Sing Miam the Paujel P with the one and a Sakidanaba section Gadavani, Emile Ramesor. Film Hivers in a Miam da Soba Paujel Kaya Piduna Lagli Adubu. Filmmaker Sing the film Semadamadi, Eva the Miam the pinning labor Paujela do one and a Sakidanaba section Gadabani Haina Kaxing Sigi Emile Em Ramesona Fundokre. Wapama si Nira Arts Production na Putokpa Manipuri feature film Thazagi Maitong released over the Toiba Mitung in a Saruya Duna Mahana Pundokibani. Tauram Sida film from Manipuri Siaman Kies Kulesona Tauramapu film activist Narendra Ningombana Akanaba Mitung Wiki. Pisa Pilama Sida Mapungo in a Saktam Langliba Singdi, Silahiba, Bijendra Laisram, Gopilina, Niki, Idho, Gitchandra, Nira, Romitana Singmani, Film Sige producer na, Uri Kimbam, Rames, Cinematografina, Radamon, Makeup ta Koro, Tobul Amadi director na, Biz Gupta Laisram ni Hairi. Film Masida Miobe Kunai the Sanariba Pazaba Pazadaba Kaya Lady Sendoctuna, Miobe Kunai Yai Panaba Sanabi Yai, Mioi, Amana Mioi, Amagi Punsi, Yai Panaba Mating Pang with the Kumna Kana Naraga Pang Toklabadi, Akaibaleti, Amaga, Mating Pang Naraga Nungai Hingba Yai Haiba, Paujel Piri. Maulana Abdul Gufur Bu Mamit Pulaga Thado Lambagi Thodok Taraina Lobangam Loy, Maulana Sahidur Rahman. Imalewang Manipuna Mapam, Kangana Wamasha Langlingai, Talaksida, Lining Lusingba Masu Wariba, Kwakta Municipal Council Ward number Taruktagi Maulana Abdul Gufur Sangom Sumbam, Sahi Kuntraga Mapala Popa Hidraba MDA Abdus Salam Buthasi Kungin Midawaram Pung Taruk Lom Tabada, Vishnupur district ki Trong Lau Bidagi Sakang the Bakulai Paiba Kambu Amana Paduna Pukraga, Nongan Magia Yupung Manga Makai Tabada Impal West, District Manung Sanba, Tongrambi, Hayel Lai Manakta Mamit Pulaga Tadok Lambagi Tadok Taraina Lobangam Loy Haina, Azmuan Vice President Maulana Saidur Rahman Kwamina Pungdokre. Lup Kayana Ning Asi Ningol Sakoba Thoramutaram no Otuna Yaipa Pausian Pinarakli. All Manipur United Clubs Organization Namukogi Secretary Publicity has now foreign Mangangi, Serola Mananingon Sakoba Kumaina Lak Pada, Amukona Manipur Yumtong Kuding the Lady, but Purpunamaki Ningol, Webisingbu, Taram no Uksabagaloina Manipurgi Miam da Yaipa Pausiel Pirakli. Amarom the Federation of Civil Society Organization Fox Manipurgi Assistant Secretary Information and Public Relations Thoiba Tayen Jangwi Cherola Manasu Ningon Sakoba Thorum Lakpa Asida Manipura Masu Malemgi Tongan ba Mafam the Laikribi Ningol Obisingbu Fox Manipurgi Maikadegi Yaipa Paujel Pijari Ina Yokarpa Luptin Yolgi Secretary Publicity W Luang Laimagi Cherola Mana Amanasu Sakoba Numita Tabal Sinba Tobiganu Aikogi Nat Kamari Lainaba Nungi Wan Toleba Tabal Songba Thorum Pang Toknabagi Akangnaba Mapam Matam Lay Nat Kamari Lainaba Thorum Sia Koina Matang Matam Sadana Pang Tokpasi Aikogi Culture Bumbering Marangan Batoni Maramasina Sakoba Numita Tabal Songbiganu Miyamasu Saru Yabiganu Loina Sound Light Music na Singba Sanbiri Singna Su Saruk Yabiganu Masida Saruk Yaramba Tarabadi Kunaibo Lekata na Singtabani Haina Lepak Miamna Loguni Haina Pungdorli All Manipuri Mitei Pangal Clubs Organization Gi General Secretary PS Saliwan Gi Serola Mana Hayang Hyang Gi Nini Pan Baningon Chakko Balakpada Malem Pumba the Ladiba Kanglei Sanu Singi Mapamda Organization Asina Yaipa Paujin Pijari Haina Pungdorli Amarom the Landam Sida Ladiba Dukan Sing Harau Kumagi Kudong Chaba Loduna Maman Kahena Yon Bigano Sakoba Satkadoriba Isi Selningon Singnasu Aten Port Kudon Port Ki Hidana Batadok Piu Nalingi Matam Gilerklaba
ngapigani ngalingai matamdagi lerlaba kangluk phurupki nungsinabagi mari thugainaba honariba singbu maithiba piduna tangdu leitaba lamdam ama ohenbisanu hairi hojima khata pau pijari khenmoi loyi khungangda drone attack sathaki babu NSN GPRN yaningda phungdoragli NSN GPRN YA gi Ministry of Information and Publicity MIP na thadorpa cherolamna phungdorpa tha sigi kunda Nagaland gi is Konyak region da leiba Khenmoi loi khungang da Indian drone attack chathaki babu akan momong da yaning da ba phungdorakli cherola sina hai India na chathaki ba drone attack aduda chahi kunga tare suraba nupa amadi chahi nipan gi nupi macha ama sikhibaga loina atopa mioi mari tamthina asopan nangkan ki asiguma pangdaba India gi violence oiba attack sing asina mafam asida leiriba miyangi punsi asi India na karisu leitana khalle amasung thawong asi NSN GPRN na naga miyangi mathakta chathaba genocide ni haina logani hairi serola sina makhata aduna drone attack chathaki ba adu kariguma maram ama natraga amagi oiba tarabasu mara lejida ba misam de attack tawba haibasi NSN GPRN yaba ngamloi amadi thawong asi miyoiba khunagi mathakta chathaba tamthiba crime ni haina lobaga loinena international norm kaya thugaibani haibasi mayek sengle haiki President Draupadi na tolkhiba helicopter nongna haiba helipad ki concrete ta puthakre hoji makhata ba pau pijari Kerala da leiba Sarimala da lakhiba President Draupadi Murmuna tongdu lakhiba helicopter aduna tagada ba helipad leiriba mafam da weather gi phibam phatabana maram werga pramadam da nongna concrete haiduna saba helipad taba da helicopter gi kangkhong puthakre thaudo adu Pramadam da ngarang tamak concrete haiba loiba Rajiv Gandhi Indoor Stadium da leiba helipad ta President Draupadi gi helicopter na tab da thokibani social media da sandorkiba video ma da putharaba helicopter adu security person amagi atopa official kayana inkhana bahona ba uki thaudo adu da sopan natraga so asoyangam yawbagi paudi lekhide hairi tingthau kaithel lakpam private limited ki tara suma po kumun thoram pangthokre Lamdam masigi ingkhalak libana ha kaya umasana masada thabak pijaba ngamhanduna semilon phagadansi habagi pandam da lingkhat ke bating thau kathe lakpam private limited ki tara suba mapo kumon thorum ngasi press club ki loktak hall da pangthokre thorum asida manipur lenga ki veterinary and animal husbandry services ki hana ki director Dr. Haubijam Chawbana thoya mithung Irabat Foundation ki president Khunjamayum Gopena thoruma pu aduga Central Agricultural University CAU gi assistant professor and Norji nakhanaba mithung oina saruk yakhi yum laikhidraba singda lampirga yum saba haibasi NPP gi firemni Joy Kumar yum haibasi emotional attachment leiribani kumjali singani kunga humdoi gi me ahumdagi thorleba irang sida yum laikhidraba IDP singi lampirga yum sabiba haibasi National People's Party NPP gi firemni haina party asigi Manipur gi president Joy Kumar na phongdokre Mitei singi mabung maupa masi masalani gi nungsinabagi mari hena sasilhanbagi kumai ama wariba ningon sakobana lakpada lanjelaktuna relief camp ta leibana maram weraga mabung maupa singna sakoba ngamdabagi khudong chadaba mayoknariba ningol singda NPP na ningon sakobagi ngamjaba khudol lamboi khonang khongda leiriba Trade and Expo Center gi relief camp ta leiriba IDP ningol singda party asigi executive member singna tamkre Kudol tambagi thoram sida NPP Manipur gi General Secretary L Jayananda NPYF Manipur gi nongthombam Vidyarani su saruk yakhi Joy Kumar na Mitei singi traditional khakta natana emotion ga mari leinaba kumai wariba ningon chakobuna lakpada lamdam sigi ningol sing amasung Manipur gi mapamda leikraba mitei ningol singbu NPP na yaipa paujel piri haiki Paumi sing na hangba wahangi paukhum da NPP na IDP sing mayum da hanjen ba ngamle natraga alternate lampiraga yum saraga masagi mayum uhenbiyo hairakpa kuire National President Konrad K. Sangmana su Governor unabada wafam masi khana khiba lekre emotional attachment leiriba yum mang tahan khraba singi
NPP na mathanggi lengak semlabadi lam piraga yum sagani haiki hiyang lam yesi sakwal hallabadi Manipur gi semilon phagad hanmada mateng oigani studa hiyang lam yesi sakwal hallabadi Manipur gi semilon phagad hanmada chauna mateng oigani haina sengmaijin tu tokpasing Union of Development Agency studa na phongdorakli Union asigi Publicity Secretary ke Manihar gi Serol Manahai ACS gi manung da mausa laire mina piramba maman yam laba khudol kaya marang kaina leiriba asi ACS gi malam chat ki lusingbi amatana ngasi phawba khangbi ubidana ACS gi matik chaba miyam gi afaba lusingba leitabagi ni haiki singmaijin arong nungmai khong tokpa sing phawbagi area da leiriba miyam pumlen amadi khoidumpat ki mapal tangdun hingli khoidumda phanglamba matam amagi pothoktana Manipur tangkhai ayuk numidang gi chana thanaba sinjak putholamki hairiba siloktak hydro project na commission tawduna thabak haukhibadagi punamak ironungda lukhanduna mahankre hairi political party singna chakobagi aipa pawjen pinarakli Manipur Party Puri Hatutagi Lisang Sina Chai Khudingi Chathaduna Lagli Yangai Nini Panba Ningon Chakubana Lakpada Ing Chikpata Tangdu Laita Manipura Mapurapu Resunu Haina Siva Sena Manipur Pradesh ki President Dr. M. Tombigi Cherola Manayai Papawjel Pirakli Bihar Ahanba Phase the candidate Lisingamaga Chahum Tara Marina Mikal Thingnaragani Argentina Contractual Staff Sing the Permanent Job Pigani Mathang thagi taruk ta pangthokadaba Bihar ge assembly seat chama kunga gi ahan phase gi mikhal gi damak candidate lisingamaga chahum tara marina mikhal thengnang bi damak sem saba losilakle ahan phase gi mikhal pangthokadaba seat chama ga kunga asida ruling pairiba National Democratic Alliance NDA amasung opposition wariba INDIA block na akanba mawngda lamba taunagadori Register tauba organization sunataba RSS ki sel kadai laklibano Congress lusingba BK Hari Prasad amadi Karnataka Minister Priyanka Kharge ne Rashtriya Swayamsevak Sangha RSS ki funding gi matang da wahang kaya tawraduna legal oina register tauba organization sunataba RSS na lenga ki law amadi regulation sing thaidolaga phangliba sel singa si kadai dagi no haina wahang tawkhre Lusingba sina hai RSS ki drama maji trumpet lainaba phitu naba mas sanaba amadi makhogi building kaya saganaba sel singa si kadai dagi laklibano register tobo organization sunataba RSS ki funding asida mieng changba mathau tai adubu organization namadagi funding ya akupa warol demand taunaba honabada organization adu register tobo changi Congress amadi BJP Election Commission of India ECI the register tawi adubu RSS ti kadai the register tawbagi haina hangki AI sijinaduna deepfake content sembagi mayokta sana kanglon thamgadawri Artificial Intelligence AI sijinaduna deepfake haibadi semjin sajenba video natraga topa content singbu asengba malanba content sing yengchinnaba Information Technology Minister Asuni by Jona Hairiba content sing asimiyamda AI gi generative tool sing sinaduna semani haibadu line khangan bangamna bagi anoba sana kanlon sing semna ba thaurang tawragani haikre Asuni by Jona Pungdok Kibada generative AI tool sing sinaduna kunaida amasung tongan makanlupta suanba yaba content aranba pau amadi mikhal gi result yauna tongan data sing semdok sadok tuna miyambu thaja hanaba honabagi thawong masing thingamdana hengalakli Masi yengsinba ngamnabui damak center laingana anauba sana kanglon sing semduna social media company singda users singna thagalakpa deepfake content singa do AI na sembani haina consumer singda line khanganba ngamnaba honaba tangai phade haiki India na Russia dagi thaw leiba hantarpa tarabadi US ka khonglei thuna trade deal khuyek pinaba yana leire hoji makata ba pau pijari Say yes, loading India amasung US dollar billion samanga rongi oigadaba lalolete ki oiba yana serol khuyek pinaba thaurang tawrakhibadu US President Donald Trump ki tarif amadi India na Russia dagi thaw loduna Ukraine gi landa Russia bu sogoli haiba wahudagi ngasi phawba yana serol khuyek pinaba ngamdana leklaba matung thindarak laba trade deal
asi kariguma India na Russia dagi leiriba thaw asi tapna tapna hantabada yaba tarabadi khonglei thuna US ka laloleti ki yana sirol khuyek pinaba yana leire hairi Bangladesh kona army officer sing wayel sathab haukre Bangladesh kona leba du ya wang bathak leba lami tara manga wayen sathanaba custody da remand lauthakre Mamang chaida mairoi singi ihona maram moidona hanagi Prime Minister Sheikh Hasina gi laingak intukiba matamadu da miyoi sing phajinduna mangan ki amasung miyoi singi mathakta miyoi minai chathaki haibagi maran piraduna lamnigi miyoi sing aduba wayen sathanaba thaurang tawkhibani Leiba asida ahanbu oina mi mangan khibagi thodokta maran sibaga loinana ahanbu oina sumakok thongba army official sing civilian trial mayoknari Bangladesh ki mafam lokthokraba hanagi Prime Minister Sheikh Hasina gi laingak matamda lamigi jenen mangana lona detention center ama chalairami haibagi maran siraduna army officer singi mathakta Bangladesh kona wayen chathaba hokhibani Gaza gi lan sola bangang sing changlakpada athingba thamkre Gaza gi landa sopan nanglaba amadi puning wakal yanaba mayoknariba angang sing German da pusilakpada athingba thamkre Northern city of Hanover Nalanda Napthina solaba amasung puning wakal yanaba mayoknariba angang kun Berlin da pusilakpada German laingakna athingba thamkiba si yamna ningba kaiba Berlin gi firepni haina Hanover gi Meren Belit onena phongdokre Turkey dagi Turkish immigrant family dagi chaurakhiba hell over gi Mayor Belit onena angang singa sibu medical care gi tangai phadaba adu leibana Berlin da pusinabagi firep adu lokhibani hari benin onengi warol singa dubu head over gi regional president Stephen Trasna nongna thamkhibaga lonena Gaza da leiba angang lising tara turuk henbadi miyamgi leibak singda miramgi leibak singda puduna layeng chathabagi tangai phadaba leiri haiki hojik sanabagi pau Manipur Kho Kho Association masana asi sakhut hanaba ngam thak ta honari India gi traditional game ama oriba Kho Kho masana silamda masida chai khara sitharu matung amu hana sakhut hanaba angam thak ta honari haina Manipur Kho Kho Association gi secretary M Madhusudon phongthorakli KDYS egi mariak suba mapo kumon thorom pangthokre loinena Juvenile club ki sanaroi sing amadi official singda team jersey yangthokre ex polo club amasung Imphal riding polo club team A mai pakre Malem gi oi khwaidagi lirba amadi ahingba polo ground amasu oriba Imphal gi mapal kangjei bungda thas gi tara mapan dagi hoduna chathariba kunthraga nipalak suba N Hazari amasung Dr N Tombi state polo tournament gi ngasi sanakiba tongan ba match singda ex polo club Wangkhai Imphal riding club Polo Club Team A Lamphel amadi Black Wards Polo Club Baupara Team sing mai pakre hairi Manipur University Inter College Wrestling Tournament pangthokre Manipur Women's Under 19 Cricket Team ngasi Imphal thadoklagani BCCI tournament saruk ama oina tha sigi kunga taruk tagi Lucknow da leiba Bharat Ratna Sri Atal Bihari Vajpayee Ekana Cricket Stadium da chathagadawriba Women's Under 19 T20 Cricket Trophy lisingani kunga mangada saruk yarugadaba Manipur Women's Under 19 Cricket team hayang Imphal thadoklagani Uttar Pradesh Cricket Association yumbu werga pangthokadoriba T20 Cricket Trophy aduda Manipur Women's Under 19 gi sanaroi tara manga ga loinana support staff manga yaruga puna miyoi kunna saba team adu hayang Lucknow gi damak Imphal International Airport gi lamthagani hairi block level sports meet loisinkhre Ministry of Youth Affairs and Sports Government of India gi makada Mera Yu Bharat Kakching Social Welfare Club SWC ga khusamnaduna Kakching District ki Kerak Kangjai bungda chatharakpa block level sports meet ngasi loisinkhre Healthy man means healthy family which ultimately leads to healthy society. This is the only way to New India haiba wafam de yumpam werga Kakching
CD ब्लॉक की मनुंग लैबा टीम तरुंग सरुक यादुना चथरकिबा फुटबॉल मैच की फाइनल मैच दा SWC कैरकना लमजाओ FC बु पांजल अनि अमद माइथीबा पीदुना चैंपियन होइखरे स्पोर्ट्स मिट लोसिनबगी थौरम मदुदे लांगबम शांति लैमा प्रधान कैरक ग्राम पंचायत ना अथोइबा मिथुंगलेन SWC कैरक की प्रेसिडेंट KH खोगेना थौरम मपु ओइना सरुक याखी सिगलोने न लोजरेंग असि फोंगबा हुयेलान पाउ पाउ सिदगी खोमजिन जबा मरुओइबा पाउ सिंग ख्वाइ पुनमकपु अमुका हना खुरुमजरी।